Kamai tauge koi khungang amda matai manau macha pokjadaba macha leijadaba ma leirameba ada mabani je khoigi nga pharaga nga ji yolaga adai phangakpa paisa dona cheng cha kari karang ji walaga leiraga chaba moigi khungang ji da leiri je ayambana nga pharaga chaba na ayamba oin taweba adai da moije nga phaba chappa ji da nongmamdi mamana bajing ji di moina nga hapna na ba tungol na ma leiba ko tungol ji pik pik thana phanaraga mayum da loi hanagraba adagi di magi di nga je no ngan badagi changan chara lakpado nga khamo phadre ne phadabjida kamai tong ai ngasi di chara hen tare do nga amta phadre kamai tong ni na maji mathai ji am nungai treba adagi di mana ne sum handang talang yengi ge da inje handang ta hul yengi da na mana sum jaga ji honga ga sum mai nupa in haibaje sum adumai honga lakbajida numisiju ta thokraeba handang muktaga na sum tawdai numisi ta thokre thengjale andagi aibu kara jirane aibu muktaga langi jirane ngasai madi nga do phadra di chara do hendoini do anduna ngasai mai nupa enje mu turenjida sa launa mung lang eba ko langak pajida aroi boina masi maching khalaga itu ogena andagi di inje sa launa langaga chingkhalak pajida ne sanagi nga ama yaureba mai nupa injida yaurok pajida ne ngasai sanagi nga jina haire hoi pu aibu phabi gano ana hairak pajida ngasai nga phaba nupa jidi nga na miron nga ngak pajida punganga khre mami managa ji langkhat krene adagi numit ka tarak panina ma ji pakhat poi lak poi nga ngak chana nan lepi kan ji da nga jin haireba ipu na ne hayeng awat apa leiraba matam awaba taraba matam da ne aibu kokthok piro aduga ne ipu gi awala pa do ai thungan jage ai dadi phabi ganu ipu ai dadi thadok piramu na nga jin haeba andagi di ahanjina ne ho phare adudi nangdi kamai kokthorakadoiba nangdi isingda chakhrani duga nai ho sanagi nga napugi awabaje amukta konbiyo sanai nga amukta thoklo o na kokthokpiro aduga ai adum thokjarakena nga jina haire ho phare adoibadi nang thadokpiramage na hairaga nga je thadokame maje magi in kari karang do loisalaga kare karakpajida ngasai mai nupi jina haire kaidore nupa ngasi di thengna kara ida ana haibajida is ngasai dagine ngam ta kham ta phada badudane amuktaga hunge amuktaga langge nane inje sum tawrin kana numisi thengto khare aroi badadine sanagi ngama phai ana hada kada sanagi ngadi kara na mana ngasai mai nupi jina haibada hey nga do di poraktre karigi nga do na ne miron nga ini ne nupi ai da di thadok piramu ipu gi awana tarba matamda ai pelan jage ai da di thadok piramu na nga do na miron nga ini ne ana haibje kaino ne hairisibo adu edi phare mana adu nangi awala pa tarba matamda na haido nangji pangi he akhoigi yum charuna kopaje khangpok samje yum phajabamta sabiramu na hayo yadra na haiba ande adudi hayodre ana hay so amu mangi ju khangde thengnari kan da ne angtaga hanna chalo angta hayoru jona hairanga sai ahanje mu turen kongban ji da pro lai ande mana haire ho sanagi nga napugi awa baje amukta konbiyo sanai nga angta thoklo o na haibaje sanai nga ji kawbaje sanai nga ji phallau chongkale ipu kari tawjo haibano na haine napugi ne yumdo khangpok sangamda lei ado chi ki yum phajaba amta chabiramu thonbiramu na haire ne andagi di hoi ipu hanbiro ipu na hangibada ne yum phajaba do leiramani so na haraga nga ji ju isingda phallau chongthagre adai nga phabaji ju mayumda lai lakpaji di yum yam phajaba am leiramene sai moigi
ꯈꯥꯡꯄꯣꯛꯁꯪ ꯅꯠꯇꯕ ꯆꯦꯛꯀꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯃꯥꯏ ꯅꯨꯄꯤꯒꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯁ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯅ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯏ ꯏꯁꯟꯅꯒ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯒꯤ ꯂꯣꯏꯔꯒ ꯑꯩꯅꯒ ꯆꯥꯕ ꯆꯪꯕꯗꯣ ꯏꯟꯊꯣꯛ ꯄꯥꯝꯖꯈ꯭ꯔꯦꯕꯨ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯨꯒꯦꯔꯥꯅ ꯍꯥꯏꯔꯦ ꯑꯗ ꯑꯩꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯅ ꯍꯥꯏꯔꯒ ꯆꯠꯂꯣꯃꯤ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣꯃꯤꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥꯁꯤ ꯂꯥꯛꯑꯦ ꯑꯣ ꯁꯅꯥꯒꯤ ꯉꯥ ꯏꯄꯨꯒꯤ ꯑꯋꯥꯕ ꯑꯝꯇ ꯀꯣꯛꯍꯟꯕꯤꯌꯣ ꯑꯝꯇ ꯊꯣꯛꯂꯛꯎꯕꯥꯅ ꯍꯥꯏꯕꯁꯤꯗ ꯉꯥꯁꯤ ꯑꯃꯨꯛ ꯐꯠ ꯂꯥꯎ ꯆꯣꯡꯊꯣꯔꯛꯑꯒ ꯏꯄꯨ ꯀꯔꯤ ꯋꯥꯠꯂꯦ ꯀꯔꯤ ꯇꯧꯖꯧꯒꯦꯅ ꯑꯃꯨꯛ ꯉꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯍꯣ ꯅꯕꯦꯟꯗꯣ ꯃꯥꯅꯅꯦ ꯃꯤꯅ ꯊꯣꯡ ꯊꯥꯛꯄ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯅꯤꯡꯉꯤ ꯐꯤꯔꯣꯟ ꯐꯖ ꯐꯖꯕ ꯁꯤꯅꯤꯡꯉꯤ ꯁꯦꯠꯅꯤꯡꯉꯤ ꯑꯅ ꯍꯥꯏ ꯑꯗꯨ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨꯕ ꯍꯣꯏ ꯏꯄꯨ ꯑꯗꯨꯗꯤ ꯆꯠꯄꯤꯔꯣ ꯏꯄꯨꯅ ꯆꯠꯈꯤꯕꯗꯅꯦ ꯏꯕꯦꯟꯗꯨꯁꯨꯅꯦ ꯁꯅꯥ ꯂꯨꯄꯥ ꯐꯖꯕ ꯁꯦꯠ ꯆꯥꯗꯅ ꯁꯤꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯍꯣꯏ ꯐꯔꯦ ꯐꯔꯦꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯥꯛꯑꯦ ꯉꯥꯁꯤꯁꯨ ꯏꯁꯤꯡꯗ ꯆꯣꯡꯊꯍꯧꯔꯦ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯏ ꯃꯁꯟ ꯇꯧꯗꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯂꯤꯛꯀ ꯐꯖꯕ ꯁꯤꯗꯅ ꯁꯅꯥꯒ ꯐꯖꯕ ꯁꯤꯗꯅ ꯅꯣꯛꯈꯦꯗꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯐꯤꯔꯣꯟ ꯐꯖꯕꯒ ꯂꯩꯔꯝꯕꯗꯣ ꯁꯦꯠ ꯆꯥꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯃꯅꯥꯏ ꯃꯁꯟꯅ ꯊꯣꯡ ꯊꯥꯛꯇꯅ ꯆꯥꯕꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯡꯗꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯅꯨꯄꯥ ꯃꯍꯥꯔꯥꯅꯤꯗꯣ ꯑꯣꯏꯅꯊꯣꯛ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯁ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯄꯦꯟ ꯅꯥꯏꯗꯦ ꯑꯅ ꯍꯥꯏ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯨꯆꯣꯃꯤ ꯑꯝꯇ ꯍꯥꯏꯕꯤꯔꯨꯆꯣꯃꯤ ꯉꯥꯗꯨꯗ ꯑꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯉꯥꯡꯃꯟꯗꯅ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤ ꯍꯣ ꯁꯅꯥꯒꯤ ꯉꯥ ꯏꯄꯨꯒꯤ ꯑꯋꯥꯕ ꯑꯝꯇ ꯀꯣꯛꯍꯟꯕꯤꯌꯣ ꯑꯝꯇ ꯊꯣꯛꯂꯛꯎꯕꯥꯅ ꯍꯥꯏꯕꯁꯤꯗ ꯉꯥꯁꯦ ꯑꯃꯨꯛ ꯐꯠ ꯂꯥꯎ ꯆꯣꯡꯊꯣꯔꯛꯑꯦ ꯏꯄꯨ ꯀꯩꯗꯧꯖꯔꯛꯎꯒꯦ ꯀꯔꯤ ꯋꯥꯠꯂꯦ ꯏꯄꯨ ꯍꯥꯏꯕꯗ ꯍꯣ ꯅꯕꯦꯟꯗꯣ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤ ꯃꯤꯉꯣꯟꯗꯒ ꯊꯧꯗꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯩ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯉꯦꯅ ꯍꯥꯏ ꯑꯗꯨ ꯑꯝꯇ ꯑꯣꯏꯍꯟꯕꯤꯌꯨꯅ ꯍꯣ ꯏꯄꯨꯅ ꯆꯠꯈꯤꯕꯗꯅꯦ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯂꯩꯔꯝꯃꯅꯤ ꯆꯣ ꯏꯄꯨ ꯑꯩ ꯂꯩꯖꯍꯧꯔꯒꯦꯅ ꯍꯥꯏꯔ ꯃꯥꯁꯨ ꯏꯁꯤꯡꯗ ꯆꯣꯡꯊꯍꯧꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯉꯥ ꯐꯥꯕꯗꯨꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯧꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯈꯜꯂꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯥꯂꯦꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯅꯤꯡꯉꯕ ꯃꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯃꯥꯅ ꯍꯥꯏꯗꯅ ꯃꯤꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯁꯤꯁꯦ ꯇꯧ ꯌꯥꯗꯕ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯑꯗ ꯍꯧꯖꯤꯛꯇ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯝ ꯇꯧꯔꯗꯤ ꯃꯦꯝꯕꯔꯒꯤ ꯁꯣꯏ ꯑꯗꯒꯤ ꯀꯥꯎꯟꯁꯤꯂꯔꯒꯤ ꯁꯣꯏꯒ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯝꯇ ꯇꯧ ꯌꯥꯗꯕ ꯁꯤ ꯃꯥꯅ ꯄꯥꯝꯃꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩ ꯃꯥꯂꯦꯝꯁꯦ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨꯅ ꯉꯥꯗꯨꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯤꯕꯨ ꯑꯄꯦꯟꯕ ꯅꯥꯏꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯅ ꯍꯥꯏꯕꯗ ꯑꯝꯇ ꯍꯥꯏꯕꯤꯔꯨꯆꯣꯕꯅ ꯍꯥꯏꯃꯟꯗꯅ ꯃꯥꯏ ꯅꯨꯄꯥꯁꯦꯉꯁꯥꯏ ꯉꯥꯁꯤꯗ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯣ ꯁꯅꯥꯒꯤ ꯉꯥ ꯅꯄꯨꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯣ ꯁꯅꯥꯒꯤ ꯉꯥ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯁꯤꯗ ꯁꯅꯥꯒꯤ ꯉꯥꯁꯦ ꯐꯠ ꯂꯥꯎ ꯆꯣꯡꯊꯣꯔꯛꯄꯁꯤꯗ ꯏꯄꯨ ꯀꯩꯗꯧꯖꯔꯧꯒꯦ ꯀꯔꯤ ꯋꯥꯠꯂꯦ ꯏꯄꯨꯒꯤꯅ ꯍꯥꯏꯅ ꯍꯣ ꯁꯅꯥꯒꯤ ꯉꯥ ꯅꯕꯦꯟꯗꯣ ꯃꯥꯂꯦꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯣꯅ ꯍꯥꯏꯒꯦ ꯂꯥꯛꯏꯅꯦꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ ꯉꯥꯁꯦ ꯈꯪꯁꯥꯎ ꯁꯥꯎꯔꯒꯅꯦ ꯑꯗꯨꯗꯤ ꯏꯄꯨ ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯕ ꯅꯠꯇꯦ ꯑꯄꯦꯟꯕ ꯅꯥꯏꯗꯕꯅꯤ ꯑꯋꯥꯠꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯅꯅꯦ ꯍꯥꯟꯅꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯣ ꯑꯗꯨꯗ ꯍꯟꯖꯜꯂꯣ ꯅꯪ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯤ ꯅꯣꯏꯗꯤ ꯑꯅ ꯍꯥꯏꯔꯒ ꯆꯣ ꯉꯥꯁꯦ ꯏꯁꯤꯡꯗ ꯆꯣꯡꯊꯍꯧꯔꯦ ꯉꯁꯥꯏ ꯉꯥ ꯐꯥꯕꯁꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯍꯥꯟꯅꯒꯤ ꯆꯔꯨꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯁꯪ
ꯃꯌꯨꯝꯗꯣ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯐꯤꯔꯣꯟꯒꯁꯦ ꯑꯃꯣꯠ ꯑꯀꯥꯏ ꯍꯥꯟꯅꯒꯤꯗꯣ ꯁꯦꯠꯂꯒ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯄꯨꯗꯅ ꯃꯀꯣꯛ ꯁꯪꯄꯥꯏꯃꯨꯛ ꯆꯥꯎꯗꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯅꯪ ꯄꯦꯜꯂꯩꯅꯤꯅꯦ ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯅꯤꯅꯦ ꯁꯦ ꯑꯗꯨꯅꯅꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤ ꯂꯩꯔꯤꯕ ꯈꯔꯗꯨꯅꯅꯦ ꯄꯦꯟꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅꯅꯦ ꯃꯟꯕꯁꯦ ꯀꯔꯤꯝ ꯀꯥꯟꯗꯦ ꯃꯜꯂꯣꯏꯗꯕꯅꯤ ꯑꯧ